Kangla sangom sang makhalikai mapada iril turel gi lairai namthakre. Imphal East District ki Khurai Assembly Constituency ki manung challiba Kangla sangom sang makhalikai mapada iril turel gi maning thangba turel torban gi saruk khara namthakre. Mapam adugi khonja khara na phongdorpada mamang chahi gi September 12 amasung 16 gi lonabada turel gi ising imai khanghaudana wangkhalakpadagi September 15 da turel gi launambal da ising pathokkiba mafamni hari. Mafam asi mamang chahi da thokkiba ising isau matungda lebak hapchin thon kraba mafamni adubu mafam asida pot chai puba gari sing chatpana maram oiraga tapna turel launambal si mitar chama sangna fit mari rom luthana namthakibani hari. Turel torban si da pot chai puba truck kaya su chatlibani nongju tha laktringaida mari leinaba Water Resources Department na mining changduna atenba matonggi manungda semjinduna miyamna thengnagadaba khudong thiba singdagi ngakthoknaba honabiyu mafam asida natana mamangda ising pathokkiba Kangla sangom sang mayai leikai awang leikai na singbasaddasu turel gi launambal namthakkiba mafam sing asi mari leinaba department na mining changbiyu haina phongdorki. Tha nirong gi matungda UPF amadi KNO ga tripartite tok chathakre. MHA na su gi kem tarita hanthalu haibada kuki jo na taranithoi da hanthange haikre. Ngasidagi na sa itara ni panlong gi mamang adungay kumja lisingani ga nipan da Government of India amasung Government of Manipur ga kuki jogi tungan ba militant group sing gi umbrella body ani oiriba UPF amasung KNO ga ihan han na sugi agreement taunaduna sahi amamam gi oina sangdok laba matung kumja lisingani ga kunmari ki February da matam adugi Manipur laingak na agreement asitagi Government of Manipur yauraroi haibagi warep laukrabasu Union laingak na September mari solising ani ga kunmanga dagi amuk hanna sangdok halakkiba sugi signatory oiriba UPF amasung KNO gi mihutsinga tripartite tokki makhataba mifam pangthokre. Su agreement asitagi yauroroi haiduna February solisingani ga kunmari da Manipur laingak na handokkraba matungda Union laingak na Government of Manipur gi mihutsinba official sing yauhanduna September mari solisingani kunmanga dagi nahongna na kutyek pinaduna chahi amagi oina sangdohalakibani. Masigi matung haukiba February tang mari solisingani ga kuntarukta waikemchan na luchingba Manipur laingak na wasak lauba numitasu Ministry of Home Affairs na sinduna ngarang Delhi da pangthokkiba tripartite tokki makhataba mifamda Union amasung state laingak ki mihutsingbu haukiba February thada MHA gi anova security advisor North East oina appointment pikraba retired IPS officer Ajit Lal na luchingki laingagani gi maikaida Intelligence Bureau IB gi official sing Manipur Lenga ki Secretary Home N Ashok Kumar amasung Additional Director General of Police ADGP Asutosh Kumar Singhan na saruk yaki. Ngarangi makhar taba tripartite tok asi tangkak ani thok na pangthokki ahanba Sakchamangi tangkakta mifam masida saruk yaki basing na Manipur gi haujik oiriba law and order gi phibam sugi designated camp sing gi matang yaw na Manipur gi security gi phibam phang hanna bagidamag sugi camp sing masing hanthan bagi matang da putoktuna kanaki. Sakcha matungi mifamdana UPF amasung KNO na tanaduna lakliba legislature gi power yawba union territory ama kukizo miyam na kundaba jingi mafam singi damak political demand ni hairaduna piu hariba wafam gi matangda khanaki. Mifam asida Home Ministry gi maikai digi Ajit Lal na haujik Manipur da lairiba apun basu gi designated camp taramari asi subnatagi camp tareta hantha na bo wafam haudorki Ministry gi maikai digi wafam asi haudork labasu saruk ya khiba UPF amsung KNO gi mihutsing gi maikai dagi di apun basu gi camp taramari asi gi manungda designated camp taranithoi da hantha hanbada yaningba phongdokki. Loinana UPF amasung KNO gi political demand ni hairiba wafam sing asigi matangdadi Ajit Lal na lengaki higher authority sing da paudam duna khangalage haibagi thajaba biki hairi.
Security Advisor na lusingba lenga ki mihut singna atenba matamgi manungda Manipur da ing tappa hanjilaknaba thabak thausil paikatpa amasung mathau taba mafam singda Central Forcing deploy tawbaga loinana tripartite talk asi Constitution gi provision singi manungda makha taana sathagadabani haiba wafam phongdokki Panbiyabadi Chief Minister Waikem Chan Luchingba Lengak Leirakpadagi Mahak Masamak Haukiba Mars Thagi Aroiba Chayolda Manipur gi lan asi Haurakpadagi Ahanba Oina Kukizo Council gi Mihutsinga Guwahati da Phaminaduna Mifam Pangthokrabani Loinana Ngarangmak Ministry of Home Affairs na Sugi Ayaba Thamnarakliba UPF amasung KNO United People's Front amadi Kuki National Organization gi mihut singa phaminaraga Manipur lenga ki mihut phawba yawhanduna tripartite talk asigi makhata ba mifam pangthok kribasi mamang tha April da Manipur gi sing amasung tamda pikliba angang ani BSF ki personnel ama yawna miyoi 13 si kiba aduga kharbuna asok apan nanghan khiba thodok singdagi ohelakliba state asigi security gi fibam asiga yamna mari lainana sathakibani haina launari Labor Department ki award pe employee sing hapsin duna sinmi sing makeup thogalu Manipur gi sinmi miyam gi yaifanana ba lairiba Labor Department laingak pairiba singna meeting sangduna loisang sigi award pa employee sing hapsin duna sinmi sing bu makeup thogalu haina Valley and the Hill Labor Union Group Manipur gi Publicity Secretary S. Santikumar gi Cherul amana Fongtorukli. Manipur gi haujik oiriba tangdu leita adaba phibam asida khwaidigi waribasi sinmi singni Manipur Building and the Under Construction Workers Welfare Board MBOC WWB gi makhada lairiba labor card pairiba sinmi singgi hak matpiganu makhoi gi phangpham thokpa punamak matam chana pithokpiu haina union sina makhatana fongdorgli Commercial LPG gi mamal lupa 5,760 hengat khre kudong chaba lauduna thaw mamal su hengalakadori Narendra Modi na luchingba NDA gi laingak na commercial LPG gi mamal lupa 5,760 hengat hankibabu Lok Sabha da opposition gi luchingba oiriba Rahul Gandhi na akan mamong da yaningdaba phongdokkiba loinana mikal loiraba matungda Modi laingak na potchai gi mamal tangkhatpagi awaba singi potlum micham miyam da amuk hanna hapkatnanawa honare haina maral sikre mahakna haikibada Nongmada commercial LPG ki mamal lupa 5,760 hengat ki bahaibasi puwarida amukta thokkidribani Modi laingak na laurakliba khongthang asi election bill ni haibiyai West Asia da thokliba lan na mayok na haliba kudong sadaba singi polumsu mikhal loirabanina miyam da puhanna na honarakpada atenba matamgi manungda petrol amasung diesel gi mamal su hengat halakadori Sahi asigi February thadagi commercial LPG gi mamal punna lupa 1,340 haibadi chada marfuma thoirom hengat halakre khongthang asina hotel dukan cafe restaurant singba hangduna business tawjariba miyoi singda awaba mayok na halle asigumba business macha singda awaba mayok na halagliba asina misam miyam gi phurkhaw dagi sel chatpagi sangsu chawna mami tahlak lakni haiki Congress ki General Secretary K.C. Benugopal na fongdor kibada commercial LPG gi mamal mikal hek loibaga henkal halak kiba sina takpadi Modi lengak na micha miyam gi damakta karisu khan banate mikal pangthok lingai da afawa saduna khangduna leiraga mikal hek loi kibaga miyam da achauba potlum puhannana ba honarupani haiki Nakalamromda Congress President Malik Arjun Kharge na Malem gi sinmi singi numit ka mari leinana wa ngangbada Modi lenga ki policy amasung program sing asi sinmi singi oina di hu gu chap manare anti worker oiba labor code sing chana handuna sinmi sing dagi phawba kudongcha ba launana ba honare masina maram oiraga laibak asigi sinmi sing na mafam khudingmakta irang haurkli Dilenga ki policy singi makha da sinmi singi job security mapangal sonthar padanatana makhoi bu tanthokning matamda tanthokpagi hainabi lehelak padanatana naha singna thabak phangdabagi sangsu hengalakli masina maram oiraga anauba labor code sing asi amuk hanna puthoktuna khana nainaba mathau tare haiki sahi taret khakta ngairiba isangna
Park Strait iroiduna lankre world record thamkre. India amasung Sri Lanka gi marakta leiriba Park Strait haina khangnaba samudra gi saruk asida Ranchi dagi sahi taret khakta ngairiba isangna iroiduna world record thamba ngamkre. Mamang thagi kuntrada kilometer kunmapan rom sangba samudra gi saruk asida isangna sunglep leptana iroi kibani Sri Lanka gi Talai Manar dagi Tamil Nadu gi Dhanushko di yauna iroi rakiba aduda pung mapanga minute yangkai sangki. Isangki mama manisnana fongdor kibada chahi ahum surakpadagi hauna isangna iroiba amsung lamsang zianba lamjel na singbada puning sangba hauraki chahi taruk surakpadagi nongmada pungtaret nipan lom iroibagi training tauba haurkibani mahakna honajarakpa aduna ngasidi Park Strait khudum chanba ngamle haiki isangdam phongdo kibada Piklingaidagi hauna Park Strait ta nominini iroiduna mafam asibu lanthokpa ngamba haibasina aigi pandam oiduna laki adobo strait asi supnagi pung mapan ga minute yangkhai da lan mangambasina chauthokchaba pui matung tarakpada iroiba amasung atopa makhal kaya gi sport ta mai onchentuna he namai pakpa misak ama oinanaba honakigani haiki isang hojik Siamli da leiba Jawahar Vidya Mandir da class 3 tamli hairi Nagaland ki Futchero da Mountain Radar System kinna ba thorang lakpabu Sakhesang Public Organization na yaning da phongdokre. Center ki High Altitude Defense Program ki makha da Nagaland ki Futchero da Advanced Mountain Radar System ama kinna ba thorang lakpabu Fake District ki Sakhaseng Community bu represent tawriba Sakhaseng Public Organization CPO na akan mamong da yaning da phongdokre. CPO na fongdor kibada Futchero da Mountain Radar System khillabadi akoibada leiriba kungang singda haksel mahusagi fibam amasung lamga mari leinaba khudongsa daba kaya mayok na halakadori masigi mathakta project asi paikhalakpa matamda kunja sing tanaram dabada nattana transparency amatta leitabagi mami tari Radar system asina akoibada leiriba kungang singi kunja singda amasung install taunaraw honariba mafam asimaktada akaiba pigadra haibagi study amatta tawdana asigumba thabak paikalakpa yaba ngamloi matam sangna kunja singbu radar system asigi electromagnetic radiation da expose tawduna thamgadoribra haibadasu mayek sengna thidokpa changi hairiba sing asina maram oiraga center gi High Altitude Defense Program gi saruk ama oiriba Mountain Radar System asi kinge hairbadi mangjaunana safety benchmark radiation impact amasung buffer zone na singbagi matangda kupna khanaduna transparency leiba mawongda chunagadaba mafamda install tawbuna punamaki afabu oigani haiki Aung San Suu Kyi jail dagi puthoroklaga house arrest tawduna thamkre lusingbi asigi legal team na mahaka unana ba thorang tawkre Myanmar gi hanigi luchingbi Aung San Suu Kyi bu matam sangna military junta na jail da phajinduna thamlakraba matung haukiba sagol sel numitta jail dagi puthoroklaga amuk hanna mahaki yumda house arrest tawduna thamkre hari Aung San Suu Kyi gi legal team na ikui daba matamda mahaka unanaba thorang kibaga loinana matam khari ki mamangda luchingbi asi Myanmar gi karam mafamda leiribanu haina chamamnaba leirkiba adu miyamda sengdoktuna mayek sengna khangalakre kumjali singani ka kunmathoi ki February da Myanmar gi military na Aung San Suu Kyi na luchingba lengak pu inthuduna lengak paisin khibani military junta gi lengak hek la khibadagi Nobel laureate Aung San Suu Kyi house arrest tawduna natraga jail da thamlakhibani Kumjali singani ka kunmathoi gi military ku adu bu yaningdaba Myanmar gi kanglup amadi misam miyam kayana khulai paiduna lan hobadagi ngasi phawba leibak asida civil war thoktuna lakhibani Myanmar gi state media na su Aung San Suu Kyi house arrest tawduna thamkre haiba wafamsi confirm tawrakre adubu mahak karamba mafamda house arrest tawribano haibadubadi phongdorkide Sairak lusingbi asigi legal team na Atenba matamgi manungda mahaka unaduna Myanmar da oiriba phibam sigi matangda khana nainabaga loinana lusingbi asigi haksangi phibam kamdauribage haibadu yengsinnanaba thorang tawkhre nakalamoromda United States amasung United Nations ki maikai diki Aung San Suu Kyi bu
condition amata yaudana thadoknanaba Myanmar military hunta lengakta taksilakpa leptri lusingbi asi hunta lengakna senja thomja gi maral sibada natana mikhalda aran bathabak kaya tauki amasung leibaki aron athukki oiba chanakaklon sing khongau nei haina maral sikhibani Ukraine da leiriba mine sing sahitara sangna lothok labasu loiba ngamloidorui Kumjali singani ko kunithoi dagi Russia Ukraine gi lan haurakhraba matungda ngasi phawba lep leitana nakal anina lan sokna duna lagba sida lan khwaidagi kanna sokna pham oiriba Ukraine gi nongsup thangba sarukta nakal animakna phumduna thamliba mine mayamasi lauthoknana phonabada sahitara gi mathakta sangadauri hairi Russia Ukraine gi lan asi laimai da soknarambadagi hojik drone amasung missile sisna duna nakal animakna maru oibe infrastructure sing thugai brom da he namai onsin nakibadagi Ukraine gi nongpok thangba sarukta leiriba mafam kaya da lanmi sing na phumduna thamlamba mine kaya leibana micham miyamna changduna khundarubada khudong thiningai oigadori adubu Miyam di mayum da lening banina main sing asi lauthok nanaba akannaba mafam sing da thabak paikhalakibani Mairotske haina khangnaba mafam da main sengdokpa miyoi kayana machine amasung artificial intelligence AI sisna duna phumduna thamlamba main sing asi khonglei yangna lauthok pangamnanaba honari adubu main sing asi asuki matik hai singna lotuna thamlambana khudong chadaba mayuknari Main lauthokpagi thabak tawriba miyoi singna phongdorkhibada hojik malemda main khwaidagi yamna phumduna leiriba lebak asi Ukraine oire mafam sida leiriba main sing asi masak khangdoktuna lauthoknanaba honabada matam sangna changduna Ukraine gi nongsup thangba saruktagi main mapung phana lauthok nanaba honabada sahi 10 gi mathakta changlagani haibagi thajaba lei hari Venezuela dagi thau yamna leiba lebak singi manungda India su yauram lei Sahi asigi January da United States na Venezuela da strike tawduna lebak asigi president phakibadu Venezuela gi thau gi reserve sing asi United States na siznaba yananabani haina phongdorkhraba matung hojik Venezuela gi thau khwaidagi yamna leiba lebak asi United States na oirabasu thau yamna leiba lebak singi manungda India su yaurum lei Venezuela gi thau gi reserve sing asi lauthokhtuna siznaba hodringeda India na thau khwaidagi yamna leiba lebak asi Russia oirambani adubu United States President Donald Trump na Russia dagi India na thau leiribasi nakoinana Ukraine gi lanbu sogutpani haina phongdokladuna Russia dagi thau leiba leptrabadi sanction thamjilagani haiba wafam yauna akanba wafam khara thamlakhibaga loinana Venezuela dagi thau leinanaba khangalikhiba leikhi masigi matungda hojik Venezuela dagi thau yamna leiba lebak singi manungda India yauramba sida India gi opposition party singna New Delhi da leiriba center lengak asi United States na khudombi thilaga chatpa lengak la haiba wafam phongdoknarki center lengak nadi Russia dagi su thau leiba lepa leite haiki